Kangla Pongthang Miyeng Tabiriba Singbu Taramna Oksabaga Loinana Ikonona Koromjari Ngasigi Ayukta Phangkhidre Pause Singda Yumpham Oiba Maruiba Pau khara update tawjari ahanbada Ibudok Thangjing Chingsangda Kuki Singi Anoba Khul Chajilakpa Thengnakhre Manipur lenga kamari leinaba department singna yengsinba watpadagi hanadagi isu oiduna lakliba masak khangdaba singna maru oina narol da changsilakpa kuki job phurup singna masak khangdaba sarkarna recognize tawdaba khulsing semgat chagatpagi thabak sing Imphal Valley ga tainaba mafam singda saba leptri haina report amana phongdorakli sahi ani pharakadoroba Manipur gi irang asigi manungda Churachandpur amasung Bishnupur district ga lonaba ibudok thangjing chingsang haina khangnaba mafam asida kuki job phurup singna anoba Kunda Sinduna Khochi Jang Koba Khul Ama Yamna Chauna Semgat Lamba Thengnare haina report asina makatari Google Map ki mateng loduna satellite imagery tawba matamda hariba Khochi Jang Koba Khul asi sahi asida thengnarakpani hariba khul asi lisingani kunithoi tadi laiba thengnakite hairi nongna Kuki Jo community singna Khochi Jang haina ming thonjinduna khundariba mafam asi Churachandpur district ki Henglep sub division ki manung channa yumnak tara manga rom khunda silamba thengnari hariba khul asi maitai singna khundariba Bishnupur district ki Phagatkhre ikhaiga yamna naknana leiba mafamdani aduga khul asigi awang thangba sarukta apikpa pataliandin haina khangnaba mafamdani haina report asina phongdorakli Phagatkhre ikhaigi khunja singna phongdorakpagi matung ina Manipur gi irang asi leitringai gi mamangda hariba pataliandin Pat asi chatuna mahi marong amadi ngana chingba phaba chatnarami matam aduda chahi anironggi mamangdani matam aduda mafam asida mi amata khundaramde adubo hojikti mafam asi Khochi Jang khul maming thonjinduna nongna Kuki Jo phurup singna mari leinaba authority gi ayaba yaudana khunda silamba thengnarakibani hairi maram asina Mahurul-dagi khundaraklaba Phagatkhre ikhai-gi khunja-singda yamna chauna nungnangba pohalle haina phongdorakli ibudok thangjing chingsang asi Manipur-gi puwari-ga chagonariba khamba thoibigi wari-ga yamna mari leinaba mapam amani hojik hangliba wafamdi Manipur amasung Myanmar-ga tainariba border asina maram oiraga Myanmar-romdagi Manipur-da ain kaina immigrant-sing changsilaktuna hojik Myanmar-ga tainaba mafam-singda khunda-silakba chauna Myanmar macha Chamapan Mariputra Rom Lairi, Hariba immigrant asi Kuki Jo, community singna, Masing Yamana Murum Orega, Nongna Kunda Silakliba, Kul Sing Asida Myanmar Romdagi Changsilakiba Kuki Jo, community gi Mui Orangadra Haiba Sini, Haino report Sina Pongdokli. Makatarpa Powder Delhi the Kongjang Changsin Kiba KSO Delhi gi President gi Mathakta FIR case Malokotuna Police Station da Sumon Thakre, Tha Asigi Nepal gi Numidangda. Kuki Student Organization KSO na mapung oiba thodang loduna Delhi da changsin kiba Candle Light ki khongjang aduga mari leinana Kuki Students Organization KSO Delhi gi President Phagatkhre Guiti gi mathakta Kartabia Parta New Delhi Police Station na case ama lokotlaga loinana BNS Act singani kulumdoi gi makhada FIR ama lokot kibaga loinana Mahakpu Police Station da laknaba somon tawkre hairi pawasina hai KSO Delhi gi President Phagatkhre Guiti gi mathakta Bharatiya Naya Sanhitya BNS lisingani kulumdoi gi makhada FIR number 007 of 2025 tang mapan tha ahum lisingani kunmanga under section chani kulumdoi clause A gi makhada case ama lokakibani hairi case adugi investigation gi matung ina Phagatkhre Guiti ngarang ayuk pung 10 rom taba matamda Karbhaya Patra New Delhi Police Station da masal laknaba ngarang police na somon tokibaga loinana Thodo aduga mari leinana tongan ba hiram tarada masana yajagadabani hainasu police ki chomon aduda su palli hairi pawasina makhatan hai kariguma Phagatkhre Guitina police ki maikaidagi piriba matam asigi manungda laktaba amadi hiram tara asibu yajadrabadi mahaki mathakta BNSS ki under section 41 A clause ohum amadi mari of CRPCC 35 clause 5 N Close Taruki Makada Lokotpam Thokpa Thabaksing Lokotkani Haina Pali Hairi Ningsingba Yabadi Hokiba Mars Nipalgi Numidangda KSO na Sinduna Changsin Keba Khongjang Adu Haurakpada Police ki Maikaidagidi Mafam Adu High Security Zone Oiba Mafamni Nakhoina Khongjang Changsiliba Asi Permission Yaudi Miyoi Mangadagi Hena Punba Yaroi Haina Khangan Kibani Adubu Police ki Wafam Adugi Mayokda Khongjang Adu Changsin Kibani Hairi Makatarakpada Kuki singna territorial integrity da singna dana India ki constitution ki makhada nathau tau haina arambai tengolna pautak pikre
Manipurgi matam sangna Kangluki irangna maram oiraga lamdam asida miyamna awaba nangliba asigi yenglaga Union Home Minister Amit Shahna state asida mahukchagi punsida hanjilakna papaikalagliba thabak thoram kaya asigi yenglaga Arambai Tengolgi Public Relations Officer General Headquarters Robin Mangang khwairakpamna kuyik piduna thadorokpa chirol amagi matung inna Kangluki irang asigi achoba akaiba piriba Kuki narco terrorist sing amadi lo kaina state asida changsilliba illegal immigrant singna Manipurgi apunbagi saktam territorial integrity da air apan pibiganu ATG PRO gi chirol asina makhatana hai Union Home Minister gi pautak matung inna Kangluki irang amangata thohankhiba Hindu gi laising amadi maitai gi laifam sing semgatnaba amadi tangdu leithaba hanjilaknaba center lengakna Lokalagliba khongthang asi sagatli masi Manipurgi Hindu amadi maitai lining chatpasingi yamna maru oiba ngakani Kuki narco terrorist sing amadi illegal immigrants singna state asigi nomugi oiba punsida yaikhai thingaiduna lakli nakoina India gi constitution ikai khumnaduna Center lengangna state asida mohusagi punsida hanjilhannaba lokalagliba khongthang singda apanba pibiganu state asigi territorial integrity da singnaganu masi yamna maru oiba wafamni lamdam asigi apunmagi saktamda Kuki narco terrorist amadi illegal immigrants singna thugainaba honaraklabadi Arambai Tengolna yengduna khak lairoi masida mathok taraklabadi action lakpa yai masi state asigi lam amadi miyam ngakpa haibasi Arambai Tengolgi mathawni aikoi Arambai Tengolna India gi constitution bu ikai khumnai center lengangna state asida ingtapa chakhot thorang puraknaba honariba asida support tawi maram aduna India gi citizen ama oina Indian constitution gi makhada center lengakpu thajabagal loinana aikoi punna amata oina unity leina Kuki narco terrorist sing punna thainaminasi Manipurda amuk hana ing tappa chakhotpa Manipur oirasanu haiki Makatarakpada MP Chana Jawbana Kabo Belibu amu hana Manipurgi lam ohenaba kari karam thabak paikhatpa yabage haina Rajya Sabhada Phagatkhre kumja lising ama chamapan yakai humdoida Manipurgi Kabo Belibu yumtang nariba lebak matam amada Barma haina khangnaramba Myanmar lebakta matam adugi Prime Minister Pandit Jawaharlal Nehru na pithokibaga mari lainana Manipurgi Rajya Sabha ki MP Chana Jawba laisembana ngarang Rajya Sabhada wafam kaya Phagatkhre ngarang dagi hauduna mathang thagi mari phawba chathagadoriba parliament ki budget mifamgi ani suba sarukta Kabo Belibu amuhana Manipur gilam ohenaba kari karamba thabak paikhatpa yabage haiba adu yengsinbiu hainang ngarangi question hour gi matamda house ki pawning singsinki Makatarakpa atopa pauda thabak pigani haiduna Chennai da puraga spa center amada thamlambi nupi macha ama kanba ngamkre Chennai da leiba hospital sector da thabak pigani haiduna thajaba piraga lamdam masidagi pokhibi leisabi ama thabak pibagi mahuta spa center amada natabali chatphamda namduna thamjillambagdagi masagi chahi kunithoi khakta ngairibi nupi macha ama kanba ngamkre loinana nupi macha dubu lalonbagi thabakta chenaba Manipurdagi nupi amasu phagatpa ngamkre hari police ki pauna hai lalonbagi thabakta chenaba nupi adugi mamingna Malingmai kawi mahak magistrate ki mamangda puthokloba matung judicial custody da remand tokre aduga spa center adudagi kanba ngamlabi nupi macha aduna government na chalaiba Home for Women Rehabilitation Center da thamkre hairi Makatarakpada mataulebi misiga mari lainana mapuroiba yauna miyoi ahum police na Phagatkhre haukiba March 8 ki ayukta Imphal West District ki Malom Maka Lekai Pukri achobada chingnaningai oiba mawngda asiba hakchang oina phangkiba changangai maning lekaidagi Malom Maka Tera Khada mayum panduna macha ahum leirabi singtham ningol thokchom ongbi matauleibi sahi kunthra matoi misiga mari lainana Nambon police na lokatkiba case amaga mari lainana laikhidrabi matauleibigi mapuroiba thokchom tomba yauna miyoi ahum Phagatkhre amoromda laikhidrabi matauleibigi asiba hakchang imung manungna loksinduna ngarang aroiba mathong mangam pangthokre hari pauche sina phangba paugi matung inna misi aduga mari lainana Nambon police na lokatkiba case amaga mari lainana Malum Tulihal Makha Lekai da leiba laikhidrabigi mapuroiba thokchom tomba apokpa kondum mahaki machin manaw thokchom manawbi amadi thokchom ongbi ibemcha mapuroiba iboyaima Phagatkibaga loinana ngarang miyoi ahum adu duty magistrate Imphal West da puthokloba matung tha asigi traumdoi phawba custody remand lokthakre hairi amaromda ngarang rims ki middle sangda leirakhibi matau leibigi asiba hakchang post mortem tawraba matung imung manunggi miyoi singna loksinduna aroiba mathong mangam pangthoknaba nupi mayumgi miyoi singda khusinna khibaga loinana aroiba mathong mangam pangthokre hairi
Makha tarpa aroiba pauda Dimapur lambida panduna leriba pochai pusilakpa gari kaya security na ngak chenduna Imphal yoroknaba tabak paikhatpa hokre. Tha asigi Nepalda Kangpokpi districtki Kaitel Manbi military colony manakta Kuki jo singna changsingiba khongjangda security force na Nongmei kapagi thokdokta khongjang changsinba aduda saruk yakiba laikhidraba lalbothang singsit misigi mathakta Kuki jo council KZC amadi Kuki jogi CSO singna nahal ahing nongyaidagi lamdam asigi Kuki jo singna taba mafam singda kaukiba indefinite shutdown gi khongjang haujiksu leptana changsilli akanba khongjang changsallingai manungda security force na ngak chenduna Imphal Dimapur lambi paringda nomada tangai pradana changda yadraba polam sing puba gari ahum security force na ngak chenduna Imphal yorakhre hari amaromda indefinite total shutdown asina maram oiduna Haujik lambi paring asigi Senapati amadi Maugi area da Imphal tamna lakadaba man puba gari lambi da panduna lairi Cherak asida center lenga ki pautang matung inna security ki akanba section thorang lokhatuna lambi da panduna lairiba gari sing Imphal tamna puraknaba amadi lambi paring asida gari sing free oina chatpa yahannabasu security ki akanba section thorang lokhatpa hore haina Manipur police ki PRO ki chirol amana phongdorali